ꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯌꯦꯔꯨꯝ ꯊꯣꯡꯕꯅꯦ, ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ, ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯔꯦ, ꯊꯕꯤ ꯁꯂꯥꯗ ꯈꯤꯇꯪ ꯑꯃꯒ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯑꯩꯕꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯚꯤꯌꯣꯔꯁ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨꯁꯨ ꯇꯧꯔꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ꯫ ꯉꯥꯡꯕꯒꯥꯁꯦ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤ꯫ ꯃꯁꯛꯇꯤ ꯐꯖꯔꯦ, ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯀꯃꯦꯟꯇ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯄꯤꯕꯤꯌꯣ꯫ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯃꯕꯨꯛꯁꯨ ꯐꯩꯗ, ꯉꯁꯤꯐꯥꯎꯗ ꯕꯦꯠ ꯀꯃꯦꯟꯗꯤ ꯑꯝꯇꯕꯨ ꯌꯥꯎꯗ꯭ꯔꯦ, ꯀꯃꯦꯟ ꯄꯤꯔꯛꯏꯁꯤꯡꯁꯦ꯫ ꯍꯥꯎꯋꯦ꯫ ꯍꯥꯎꯋꯦ꯫
Rất hào nhé. Yerum thongbꯗꯤ ꯂꯦꯊꯣꯛꯄꯗꯧꯅ ꯑꯃ ꯇꯧꯕꯅꯦꯕ ꯀꯩꯝꯇ ꯇꯧꯗꯕ ꯋꯥꯅꯤ ꯑꯩꯅ ꯃꯆꯜ ꯃꯌꯥꯝ ꯊꯥꯛꯄꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯦꯔꯨꯝ ꯌꯥꯎꯋꯦꯕ ꯀꯥꯎꯔꯦ ꯀꯣꯠꯂꯤꯉꯩꯗ
metpa ꯄꯤꯔꯛꯑꯣꯔꯥ? ꯑꯩ ꯚꯤꯗꯤꯑꯣꯗ ꯃꯥ ꯗꯤꯁꯇꯔꯕ ꯇꯧꯗꯣꯏꯅꯦ ꯁꯥꯎꯔ ꯇꯧ